LAAN asina maram oiraga KANGPOKPI DAILLI village tagi LAANJENNARAKLAGA LAMBOI KHONGNANGKHONGda HANGBA relief camp ta CHANGJAPHAM LOUDUNA LEIRAMBI LEISHANGTHEM Leima Chanu Manung Matam Chadana Leikhidaba URIPOK APUNBA AMASUNG URIPOK NUPI APUNBA Awaba Phongdorakli URIPOK APUNBA ki publicity secretary Chingthang Nambamna Thadorokpa Cherol amana hai Leikhidrabi LEISHANGTHEM Leima Chanu Humja lising ani kulhumdoi gi November da masa nungairaktabadagi hospital da chatuna checkup tawrubada eye cancer naramkhibani mahaki anaba du hek khanglakpaga URIPOK APUNBA amasung URIPOK NUPI APUNBA miyamgi matenga loinana selgi tengwang piduna layeng chatharakibani UK da lairiba maitai singnasu angamba mateng pangduna Guwahati da puduna layeng chatharakibani adubu mahak laikanaba ngamdana laikidabani laikhidrabigi thawai mirelna mapugi nakta ingna chingna lairuba oirsanu haina cherolasina makhatari